Jiriba miyamgi lanthum lengak nangakpa ngamhodaba ado akanba maungda condemn tawi haina Manipur Pradesh Congress Committee MPCC के वर्किंग प्रेसिडेंट KH देवव्रतन फोंदोरक्ले ngasi Congress Bhavan da MPCC के ऑफिस बियरर सिंह लोइनना पांगथोकपा पाउगी मिफम अमदा वाफम असे फोंदोकलदुना KH देवव्रतन हाई Manipur da thokliba irang asiga mari leina Jiriba mase sensitive oiba mafam amani haibase lengak amadi miyamna hanadagi khanglaga laklabane handak pangthokiba Lok Sabha mikhal mamangdagi hauna Jiriba amda irangi mana manal naiba haukrabane madu khangna lengakna karigidamak cheksin thorang lokhatribano asigumba thautok ama thorakpa yai haibase state ki intelligence na khanghodabra loinana lengak ki luchingba singna Jiribam gi thautok asi thoktanaba Karigidambak matik jaba khongthang lokhat hौद्रिबनो security force na Jiribam gi khul khara da leiba miyam safagadaba mafamda hondoraklaga makhoigi lanthum ngakpi senbidaba haibase Congress party na akanba maungda condemn tawe safagadaba mafam singda miyam hondorakpugi thawong asina lanthum kaya irai laina mai thaba ngamhankhibane madang asida miyam gi lanthum umang mangkhibra haibase compensation khara piraga loire haina lengakna khalabade maru atin aranba oigene Devratan makhatana hai handaki Lok Sabha mikhal aduda outer Manipur ki mai paglakhiba Alfred K Arthana mikhal mamagda Kuki NP amade masiga jatminariba organization kharagi luchingba sing yauna Guwahati da Kuki singi separate administration ki matangda agreement ama tawnakhi haiba do yumpham yaudaba wafamne Wafam asimak Manipur da fongba pauche amada yawrakpaga loinana social media da so viral hoike asigumba arana thuki thabak amata Alfred K Arthana tawkhiba leite hiramasigi matagda MPCC na su thijinba hore wafam badu social media gi platform ama oiriba WhatsApp tage thorakpane WhatsApp ado fake account odambe yabage jingnaba chauna lei hiramasiga mari leinana cyber crime unit da complaint tawduna account adugi mari makhong khangdoknaba thabak paikhatlagani haina mahakna makhatana phungdokhe Jiri is sensitive area si election manung da so Lok Sabha gi election manung da so sarkar su khangabani political party ko su khangabani campaign bhawa dingthunga tawba yadabadagi party su campaign tawda sensitive issue sentiment sagat khidra na ko ju halakhiba lai khrabani haiba aduna khun mari manga gi manung da mari manga da gi mi su loina puthoga मागे मयुम मकई मयाम लन तुमदुना पुलप मई थादोकना बगे फ्रीडम अमा निंगदम अमा अटैक तौरिबो ग्रुप तो पिसलम बदो मसीदी अखोय याम चाउना कंडेम तौनी मरमदी मणिपुर सरकार ने पीरबा कंपेंसेशन से पीखर लोरे कायना खनबगुम मवो कंपेंसेशन दि पिखरबा कंपेंसेशन ने पीरिसे युम ममा मई चाके बेला 10 गुंबा तंखाय मचे चाकपुगी लाख 2 गुंबा लाइफ मांगसु लाख 10 गुंदे हेन हेंदबा अदुगुंबा म तौबसे मसे कंपेंसेटरी वैल्यू हाइबता पैसा पीरिबदुगी वैल्यू दा खरा चाखरसु अम तौग्रसु कोई हयं खरा पीरर लोरे न खल्लगा तौबो वरिगदी मसिदी यामना मियोइबा जातिबु अंदना खनबा प्रजा सिंबु प्रजा की हक लैतबतम लौबतम तौबसे सरकार सिना तौबसे को नुवाइते कंडेम तौई